ꯉꯁꯤ ꯃꯃꯥꯒ ꯑꯩꯒ ꯃꯥꯟꯊꯣꯛ ꯆꯠꯂꯒ ꯑꯌꯨꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯗꯣꯟꯗꯤ ꯑꯗꯨꯝ ꯍꯧꯗ꯭ꯔꯦꯗ ꯗꯣꯟꯗ ꯁꯤꯟꯗꯨꯔ ꯅꯝꯃꯛꯄꯅꯤ ꯊꯥꯔꯒ ꯍꯣꯔꯦꯟ ꯆꯥꯎꯔꯒ ꯑꯃꯨꯛ ꯌꯦꯡꯗꯣꯏꯅꯤ ꯀꯃꯥꯏ ꯑꯣꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯌꯥꯝ ꯊꯥꯗꯗꯧꯔꯦ ꯑꯍꯨꯝꯁꯨ ꯁꯨꯔꯕꯅꯤꯅ ꯁꯟꯊꯤ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯃꯌꯥꯝ ꯂꯩꯔꯤ ꯕꯣꯔꯥ ꯑꯃꯁꯨ ꯂꯩꯔꯤꯁꯤ ꯑꯣ ꯑꯀꯪꯕꯅꯤꯅꯦꯀꯣ ꯍꯣꯏ ꯑꯀꯪꯕꯅꯤ ꯄꯨꯔꯛꯏꯁꯤ ꯁꯤꯅ ꯑꯣꯗ꯭ꯔꯥ ꯀꯤꯁꯅꯄꯨꯔꯗꯅꯦ ꯕꯣꯔꯥ ꯑꯃꯗ ꯂꯨꯄꯥ 50 ꯇꯧ ꯌꯣꯜꯂꯦ ꯂꯧꯁꯤꯔꯥ ꯈꯪꯗꯦ ꯕꯣꯔꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯃꯥꯅ ꯑꯩꯈꯣꯏ ꯄꯣꯠ ꯊꯥꯕꯒꯤ ꯁꯦꯝꯒꯠꯂꯤ ꯁꯦꯕꯣꯠꯀ ꯖꯤꯡꯒꯥꯒ ꯊꯥꯒꯦ ꯇꯧꯔꯤ ꯀꯥꯔꯣꯠ ꯈꯥꯕꯤꯁꯨ ꯊꯥꯗꯣꯏꯅꯤ ꯄꯣꯠ ꯊꯥꯕ ꯍꯧꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣ ꯂꯩꯕꯥꯛꯁꯦ ꯁꯟꯊꯤꯒ ꯂꯩꯕꯥꯛꯀ ꯄꯨꯟꯕꯅꯤ ꯍꯥꯏꯔ ꯁꯟꯊꯤꯒ ꯂꯩꯕꯥꯛꯀ ꯆꯥꯟꯅꯔꯤꯅꯤ ꯑꯣꯏꯒꯗ꯭ꯔꯥ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯑꯣꯏꯗꯣꯏꯅꯤ ꯃꯔꯨꯗꯣ ꯁꯤꯒꯅꯦ ꯆꯔꯥ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯄꯥꯝꯕꯤꯗꯣ ꯀꯣꯟꯅ ꯊꯥꯗꯣꯛꯇꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯔꯨꯗꯣ ꯆꯔꯥ ꯇꯧꯔꯒ ꯂꯩꯕꯥꯛꯇ ꯊꯥꯔꯨꯔꯗꯤ ꯇꯤꯟ ꯆꯥꯏꯌꯦꯕ ꯃꯔꯨꯗ ꯍꯧꯔꯤꯗꯨꯒ ꯑꯩꯁꯨ ꯃꯔꯨꯗꯣ ꯄꯄꯥ ꯂꯩꯔꯛꯄ ꯃꯔꯨꯗꯣ ꯑꯝꯇ ꯆꯦꯟꯍꯜꯂꯧꯅꯦ ꯑꯃ ꯁꯣꯝꯗ ꯂꯩꯔꯦ ꯖꯦꯠꯂꯣꯟꯗ ꯁꯤꯅ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯁꯤ ꯀꯥꯔꯣꯠ ꯈꯥꯕꯤ ꯃꯔꯨ ꯀꯥꯡꯈꯥꯕꯤ ꯃꯔꯨꯁꯤꯅ ꯅꯍꯥꯟ ꯂꯩꯔꯛꯄꯅꯤ ꯑꯩꯁꯦ ꯖꯤꯡꯒꯥꯒ ꯁꯤꯅ ꯁꯦꯕꯣꯠ ꯃꯔꯨꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯨꯒ ꯁꯪꯉꯤꯁꯤ ꯑꯣꯏꯔꯕ ꯃꯔꯨ ꯑꯃꯗ ꯂꯨꯄꯥ 5ꯅꯦ ꯁꯤ ꯄꯄꯥꯅ ꯃꯣꯏ ꯍꯤꯗꯥꯛ ꯇꯩꯔꯒ ꯊꯝꯃꯤꯅꯦ ꯍꯥꯏꯕ꯭ꯔꯥ ꯑꯁꯤꯅ ꯖꯤꯡꯒꯥ ꯁꯤꯅ ꯖꯤꯡꯒꯥ ꯃꯔꯨꯁꯤꯅ ꯖꯤꯡꯒꯥ ꯃꯔꯨꯁꯤꯅ ꯈꯔ ꯇꯨꯝꯇꯛ ꯇꯧꯕ ꯆꯥꯎꯕ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯁꯦꯕꯣꯠ ꯃꯔꯨꯁꯤꯅ ꯀꯣꯏꯔꯪꯅꯕ ꯖꯦꯔꯨꯝ ꯃꯔꯨ ꯑꯃꯃꯝꯗ ꯂꯨꯄꯥ 5 ꯄꯤꯌꯦ ꯑꯩꯁꯦ ꯃꯆꯨꯁꯦ ꯌꯦꯡꯉꯨ ꯁꯪꯉꯒ ꯊꯝꯕꯩ ꯍꯧꯕꯤꯔ ꯍꯥꯏꯕ꯭ꯔꯤꯠ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗꯦ ꯅꯪꯒꯤꯁꯦ ꯍꯌꯦꯡꯅꯦ ꯗꯦꯡꯒꯥꯗꯣ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯅ ꯃꯅꯥꯗꯁꯨ ꯃꯌꯥꯝ ꯆꯥꯕꯁꯦ ꯑꯁꯤ ꯀꯃꯥꯏꯅ ꯀꯪꯅꯁꯤ ꯈꯪꯗꯦꯅꯦ ꯑꯍꯟꯗꯪꯅ ꯃꯌꯥꯝ ꯆꯥꯗꯣꯏꯅꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯀꯩꯅꯣꯗꯣ ꯀꯣꯂꯤ ꯍꯋꯥꯏꯗꯣ ꯃꯅꯥꯁꯤꯡꯗꯣ ꯂꯣꯏ ꯁꯤꯈ꯭ꯔꯦ ꯄꯥꯝꯕꯤꯗꯣ ꯑꯁꯤ ꯊꯥꯒ ꯃꯌꯥꯝ ꯆꯥꯁꯩ ꯕꯕꯥꯅ ꯑꯗꯨ ꯅꯨꯡꯗꯥꯡ ꯂꯩꯗ ꯑꯇꯩꯁꯨ ꯑꯂꯩꯕ ꯑꯗꯣ ꯁꯤꯅ ꯍꯤꯡꯒꯣꯜꯒꯤꯅꯤꯅ ꯁꯤꯁꯨ ꯊꯥꯛꯆꯟꯗꯣꯏꯅꯤ ꯍꯥꯎꯗꯣꯏꯅꯤ ꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯆꯥꯗꯨꯒꯤ ꯑꯆꯧꯕ ꯍꯤꯡꯒꯣꯜꯅꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯁꯨꯅꯕ ꯄꯥꯜꯂꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯥꯜꯂꯦ ꯊꯥꯅꯨꯔꯕꯅꯤ ꯑꯩꯈꯣꯏ ꯄꯥꯜ ꯂꯩꯔꯛꯏꯅꯤꯁꯦ ꯊꯥꯔꯣ ꯑꯩꯁꯨ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ ꯃꯃꯥꯁꯦ ꯌꯥꯝ ꯍꯩꯅ ꯑꯣ ꯊꯥꯡꯅ ꯆꯠꯄꯤꯔꯣ ꯀꯥꯇꯤꯅ ꯆꯠꯄꯗꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯑꯁꯤꯒꯤ ꯂꯥꯏꯟꯁꯤ ꯊꯥꯔꯒꯅꯦ ꯎꯌꯨꯛ ꯆꯨꯡꯉꯒ ꯑꯁꯥꯝ ꯅꯦꯝꯃ ꯇꯧꯗ ꯈꯔ ꯑꯃ ꯄꯤꯔꯦ ꯏꯁꯥꯡ ꯃꯄꯥꯟ ꯖꯥꯏ ꯋꯥꯜꯗ ꯀꯥꯈꯠꯍꯟꯕ ꯖꯥꯏꯅꯦ ꯆꯩ ꯑꯃ ꯖꯥꯏ ꯕꯦꯔꯥ ꯃꯌꯥꯝ ꯁꯥꯔꯁꯨ ꯃꯊꯛꯇ ꯈꯔ ꯄꯤ ꯌꯥꯏ ꯁꯣꯝ ꯅꯥꯀꯟꯗꯒꯤꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣ ꯅꯨꯡꯊꯤꯟ ꯇꯨꯝꯃꯣꯏꯅꯤ ꯅꯃꯁꯤꯔ ꯀꯥꯔꯣꯠ ꯈꯥꯕꯤꯁꯤ ꯅꯪꯒꯤ ꯃꯆꯨ ꯌꯥꯎꯔꯛꯄ꯭ꯔꯣ ꯈꯪꯗꯦ ꯄꯦꯀꯦꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯔꯛꯏꯅꯤ ꯑꯩꯅ ꯂꯩꯕꯥꯛꯇ ꯊꯥꯒꯦ ꯇꯧꯕ ꯀꯥꯔꯣꯠ ꯈꯥꯕꯤꯁꯦ ꯃꯥꯅ ꯆꯔꯥ ꯇꯧ ꯂꯣꯏꯔ ꯊꯥꯗꯣꯛꯅꯕ ꯃꯥꯏ ꯃꯔꯨ ꯖꯥꯝꯈ꯭ꯔꯦ ꯖꯥꯝꯗꯣꯏꯅꯤ ꯈꯔ ꯊꯝꯅꯕ ꯃꯥꯏ ꯄꯦꯝꯃ ꯃꯥꯅ ꯊꯥꯔꯁꯤꯗ ꯑꯁꯤꯝꯗ 2 ꯑꯍꯨꯝ ꯅꯝꯁꯤꯜꯂꯁꯤꯗ ꯅꯝꯁꯤꯜꯂꯁꯤ 2 ꯑꯍꯨꯝꯗꯨꯒ ꯑꯩ ꯄꯨꯝꯅꯃꯛ ꯑꯣꯏꯗ꯭ꯔꯁꯨ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯣꯏꯅꯤꯅ 8 ꯈꯛꯁꯤ ꯅꯝꯁꯤꯜꯂꯒꯦ ꯑꯆꯧꯕꯁꯦ ꯅꯝꯁꯤꯜꯂꯒꯦ ꯖꯩ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯐꯕꯒꯤ ꯏꯃꯥ ꯃꯈꯣꯡꯗꯩ ꯖꯣꯝ ꯄꯥꯜꯂꯨ ꯀꯤꯁꯅꯗ ꯀꯠꯅꯕꯅꯤ ꯀꯥꯔꯣꯠ ꯈꯥꯕꯤ ꯃꯔꯨꯅꯤ ꯁꯤꯅ ꯀꯥꯔꯣꯠ ꯈꯥꯕꯤ ꯃꯔꯨꯅꯤ ꯑꯃꯨꯛꯇ ꯑꯗꯨꯝ 8 ꯅꯝꯁꯤꯟꯗꯣꯔꯦꯀꯣ ꯅꯝꯁꯤꯜꯂꯒꯦ ꯀꯔꯤ ꯑꯁꯤ ꯍꯧꯒꯠꯂꯒ ꯀꯣꯟꯅ ꯃꯈꯥꯗ ꯄꯨꯊꯗꯣꯏ ꯃꯤꯗꯣ ꯃꯤꯗꯤ ꯖꯤꯔꯨꯝꯒ ꯀꯔꯤꯒ ꯃꯌꯥꯝ ꯍꯥꯞꯄꯤ ꯖꯦꯔꯨꯝ ꯃꯀꯨꯗꯣ ꯁꯥꯔ ꯐ ꯃꯥꯜꯂꯦ ꯖꯦꯔꯨꯝ ꯃꯀꯨꯗꯣ ꯃꯣꯏ ꯇꯛꯈꯥꯏꯔꯒꯁꯨ ꯆꯥꯏꯅꯩ 4 5 6 7 ꯁꯨꯏꯅꯦ 2ꯒ ꯍꯥꯞꯆꯟꯈ꯭ꯔꯁꯤꯔ ꯑꯩꯗꯤ ꯑꯃꯃꯝꯇ ꯍꯥꯞꯅꯤꯡꯉꯤꯅꯦ ꯁꯦ ꯑꯗꯨꯅ ꯖꯥꯝꯅ ꯀꯠꯂꯛꯏꯅꯤ ꯁꯤ ꯍꯌꯦꯡ ꯊꯨꯒꯥꯏꯔꯒ ꯖꯤꯡꯒꯥ ꯃꯔꯨꯅꯤ ꯁꯤꯅ ꯁꯤꯗꯤꯅꯦ ꯑꯣꯏꯅꯤ ꯖꯦꯉꯣ ꯍꯥꯏꯕ꯭ꯔꯤꯠꯅꯤꯅ ꯍꯥꯏꯕ꯭ꯔꯤꯠ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯤꯁꯤ ꯑꯃꯃꯝꯇ ꯅꯝꯁꯤꯕꯣ ꯑꯃꯃꯝꯇ ꯅꯝꯁꯤꯗꯨ ꯃꯈꯣꯡꯗ ꯑꯃꯃꯝꯇ ꯊꯥꯡꯒꯠꯁꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ 2 ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯍꯥꯟꯕꯩꯗꯣ ꯏꯁꯤꯡ ꯁꯦꯕꯥꯒꯤꯅꯤ ꯂꯩꯕꯥꯛꯁꯤꯒꯁꯨ ꯌꯦꯡꯉꯨꯅꯦ ꯔꯥꯡꯅꯤ ꯃꯃꯜ ꯁꯤꯅ ꯀꯩꯅꯣ ꯁꯦꯕꯣꯠ ꯍꯧꯖꯤꯛ ꯁꯦꯕꯣꯠ ꯁꯦꯕꯣꯠꯁꯨ ꯑꯃꯃꯝꯇ ꯊꯥꯁꯤꯀꯣ
ꯁꯦ ꯕꯣꯠ ꯃꯅꯝ ꯅꯨꯡꯁꯤꯕꯁꯨ ꯁ꯭ꯋꯥꯏꯁꯤꯒ ꯊꯥꯅꯤꯡꯉꯦ ꯁ꯭ꯋꯥꯏꯁꯤꯒ ꯑꯃꯇꯪ ꯑꯗꯨꯝ ꯇꯧꯔꯒꯅꯦ ꯑꯉꯥꯡ ꯃꯌꯥꯝ ꯂꯦꯝꯃꯤ ꯊꯥꯔꯒꯅꯦ ꯃꯈꯣꯡꯗ ꯖꯥꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯞꯄ ꯖꯥꯅꯤ ꯄꯥꯝꯕꯤꯗꯣ ꯑꯣꯏꯔꯒ ꯊꯥꯕꯗꯅꯦ ꯁꯦꯕꯣꯠꯁꯤꯅ ꯃꯔꯨ 5 ꯑꯣꯏ ꯃꯥꯜꯂꯦ ꯑꯃꯈꯛ ꯂꯩꯇ꯭ꯔꯦ ꯑꯗꯨꯝ ꯁꯤꯒ ꯑꯗꯨꯝ ꯍꯥꯞꯆꯟꯈ꯭ꯔꯁꯦ ꯅꯪ ꯃꯅꯤꯡꯒꯤꯗꯨꯒ ꯖꯥꯅꯤ ꯑꯗꯨꯁꯨ 이게 뭐 kumпалisi ꯃꯈꯨꯝ ꯄꯥꯜꯂꯁꯨ ꯃꯈꯨꯝꯗꯣ ꯆꯦꯅ ꯀꯤꯁꯟꯈꯣ ꯖꯥꯅꯤ ꯖꯥꯅꯤ lepo ya lo dosi kai de lepo ni ma ꯖꯥꯅꯤꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯊꯝꯃ ꯑꯗꯨꯝ ꯂꯦꯞꯄꯅꯤ ꯃꯐꯝꯗꯣ ꯁꯤꯠ ꯅꯥꯟꯕ ꯃꯐꯝ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯃꯐꯝꯗꯅꯦ ꯊꯝꯃꯣ ꯄꯄꯥ ꯄꯨꯁꯟꯒꯦ ꯊꯝꯃꯣꯅꯦ ꯄꯄꯥ ꯏꯔꯨꯖꯧꯔꯣꯅ 이싱 라이트 ꯏꯁꯤꯡ ꯇꯥꯗ꯭ꯔꯕꯣ 이싱 달리 아이 뭐 러로이더라 ꯁꯤꯡꯒꯥꯅꯦ ꯁꯦꯕꯣꯠꯅꯦ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯂꯣꯏ ꯃꯔꯤ ꯆꯠꯄꯤ ꯉꯥꯛꯇꯅꯤ ꯇꯣꯃꯦꯇꯣꯁꯨ ꯊꯥꯗ꯭ꯔꯕꯅꯤ ꯇꯣꯃꯦꯇꯣꯗꯤ ꯌꯨꯝꯒꯤ ꯆꯥꯅꯕꯗꯨꯒ ꯑꯗꯨꯝ tomato su am fazana keno tawidi mafunga leba ꯍꯧꯒꯠꯂꯦ ꯅꯦꯕ ꯖꯅꯥꯅꯤ ꯍꯣꯏꯒꯤꯁꯦ ꯄꯥꯜꯂꯤ ꯑꯗꯨꯝ 4-5 ꯄꯥꯜꯂꯤ ꯑꯗꯨꯝ ꯆꯥꯕ ꯖꯥꯏꯌꯦ ꯇꯣꯃꯦꯇꯣ ꯄꯥꯝꯕꯤꯗꯣ ꯂꯩꯔꯦ ꯃꯄꯥꯟꯗꯁꯨ ꯁꯥꯔꯦ 3-4-5-6 ꯁꯨꯏ ꯇꯣꯃꯦꯇꯣ ꯄꯥꯝꯕꯤ 3 ꯑꯩꯈꯣꯏꯁꯦ ꯍꯪꯒꯥꯝꯁꯦ ꯆꯔꯥ 2 ꯆꯥꯈꯔꯦ ꯉꯁꯤꯁꯨ ꯆꯒꯦꯝ ꯄꯣꯝꯕ ꯊꯣꯡꯗꯣꯛꯑꯦ ꯍꯧꯖꯤꯛ ꯃꯊꯪ ꯉꯥꯃꯨꯒ ꯑꯃꯨꯛ ꯊꯣꯡꯒꯅꯤ ꯆꯥꯔꯦ ꯆꯔꯥ 3 ꯁꯨꯔꯦ 4 ꯁꯨꯗꯣꯔꯦ ꯑꯩꯈꯣꯏ ꯆꯒꯦꯝ ꯄꯣꯝꯕꯁꯦ ꯁꯪꯉꯦ ꯍꯥꯏꯅꯁꯨ ꯉꯥꯡꯈꯔꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯏꯔꯛꯄꯅꯤ ꯆꯒꯦꯝꯄꯣꯝꯕ ꯅꯣꯡꯃ ꯆꯥꯊꯔꯛꯑꯣ ꯊꯣꯡꯉꯒ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯥꯟꯅꯗꯦꯗꯤ ꯍꯥꯏ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯣꯡꯃ ꯐꯖꯅ ꯊꯣꯡꯉꯒ ꯃꯅꯤꯄꯨꯔꯗꯩꯅꯦ ꯁꯦ ꯊꯣꯡꯕ ꯎꯠꯍꯧꯗ꯭ꯔꯦꯗ ꯁꯦ ꯃꯆꯟ ꯁꯨꯗꯦꯕ ꯍꯋꯥꯏꯖꯥꯔꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯍꯋꯥꯏꯖꯥꯔ ꯇꯧꯔꯒ ꯊꯣꯡꯅꯗꯦꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯋꯥꯏꯖꯥꯔ ꯇꯧꯔꯒ ꯊꯣꯡꯕ ꯑꯝꯇ ꯆꯥꯟꯅꯗ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤꯁꯨ ꯎꯠꯇꯔꯦ ꯍꯥꯎꯏ ꯌꯣꯡꯆꯥꯛ ꯑꯃꯅꯅꯦ ꯃꯤ 3ꯗ 5 ꯊꯨꯝꯃꯦ 그래? ꯌꯣꯡꯆꯥꯛ ꯑꯃꯅꯅꯦ ꯃꯤ 3ꯗ 5 ꯊꯨꯝꯃꯦ ꯃꯁꯥꯡ ꯑꯝꯗ 짬 빨리네 15 저리 해우리는 프로젝트 오빠 해자우드래 ꯑꯩꯈꯣꯏ 3-5-5니 ꯖꯨꯕ꯭ꯔꯕ ꯃꯥ 오야가 알로버시게 일로버다 ꯀꯦꯝꯄꯣꯝꯕ ꯍꯥꯎꯔꯦ ꯁꯤꯅ ꯂꯥꯁꯅꯤ ꯇꯥꯍꯧꯗ꯭ꯔꯦ 저기 뭐 mayam lady ꯍꯪꯒꯥꯝ ꯄꯥꯝꯕꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯁꯤꯅ 그리고 하우로에 ꯄꯨꯟꯁꯤ ꯆꯍꯤꯒꯤ ꯂꯣꯏꯔꯦ una kuwa omni ꯍꯥꯎꯕ꯭ꯔꯥ ꯕꯕꯥ 하우리가 senanu kita uri 뭐폰 나가야지 ꯌꯣꯡꯆꯥꯛ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯌꯦ ꯐꯖꯅ namine ꯅꯝꯃꯤꯅꯦ chini ngam kudoro ꯌꯣꯡꯆꯥꯛ ꯃꯔꯨꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯄꯥꯝꯕꯤꯒꯤꯕꯨꯗꯤ ꯅꯠꯇꯦꯁꯦ ꯕꯖꯥꯔ ꯄꯥꯝꯕꯤꯒꯤꯅꯤ 강물에 말이 타이게 ꯅꯝꯗꯕꯅꯤ 3-4ꯔꯛ ꯆꯥꯝꯈ꯭ꯔꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯇꯤꯡꯉꯒ ꯁꯤꯅ ꯃꯥꯏ ꯆꯥꯂꯨꯛ ꯖꯨꯁꯨ ꯖꯨꯔꯣꯏ 그래 ꯉꯁꯤꯒꯤꯁꯦ 무슨 막고세 kok도가네 많은 거 이제 아무튼 뭐 바자트 짭세 ꯍꯣꯏ ꯍꯣꯏ ꯀꯩꯕꯣ 그러니까 ꯂꯩ ꯈꯔ ꯂꯣꯏ ꯆꯪꯉꯤ ꯂꯣꯏꯅꯤ ꯌꯣꯡꯆꯥꯛ ꯃꯅꯝꯁꯤꯗꯤ ꯀꯩꯅꯣꯅꯦ ꯊꯣꯛꯇꯕꯅꯤꯗ ꯆꯥꯗꯕꯅꯤꯅꯅꯦ ꯆꯥꯔꯗꯤ ꯃꯅꯝ ꯅꯝꯃꯣꯏꯕ ꯆꯥꯗꯕꯅꯤꯅ ꯃꯣꯔꯦ ꯁꯦꯠꯇꯤ oina awajani ne 고랭당 매ям ꯄꯄꯥ ꯍꯤꯟꯖꯥꯡꯁꯦ ꯑꯅꯧꯕꯅꯦ ꯍꯧꯖꯤꯛꯇꯤ ꯆꯥꯅ ꯃꯌꯥꯟ ꯑꯩꯈꯣꯏꯒꯤ ꯂꯛꯈꯤꯃꯤ akwai ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯂꯛꯈꯤꯃꯤ narana den ꯅꯪꯗꯤ ꯍꯥꯎꯕ꯭ꯔꯥ kuwa omni ꯀꯩ ꯇꯧꯔꯒ ꯈꯨꯗꯣꯡꯗꯤ 매매도 내게 자락 보러 ꯀꯩꯅꯣꯅꯦ mayam yandi jam pam chari 에이 비제 겐도 ꯁꯨꯒꯠꯂꯤꯁꯦ ꯏꯆꯥ ꯅꯨꯄꯥ ꯃꯥꯟꯗ꯭ꯔꯥ ꯌꯣ 뭐입니까 ꯄꯨꯔꯥ ꯏꯆꯥ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯩꯅꯦ mana jab jab dine maku hundo itu ꯌꯣꯡꯆꯥꯛ ꯆꯥꯕ ꯍꯩꯇꯦ ꯃꯥ 아 소켓만해?
soket lagi kan 누가 망가 망가 누가 홈드네 이거 저요 halu dah 망하니네. nantinya masa tuh ini aku minta mangan. halu lah yang mana Manung dah jauh dia uroyannya. Oh, entah happy way mohon. Makan lihat ada kenanya. Jang manung dah happy. Mata kenanya. Dong muna main tahu belum itu. 아까 같은 게 저거죠 Enang kali ada kenanya. jauh deh. Untuk jauh Ahum, ini. sekarang mari sudah. memang tak Mangan ini. Aku mangan terang mangan. Mari hati sudah. Ayo lah bikin no. Lay, tidak ke. Happy loh. Kunci jema. Song sao tapi saya song sak panen. 고기 어디 알루 보쌈 당 내고 때 뭐시 담마 짜자 한번 더 아니 무슨 무슨 장 아니 Yang lay. 매한 래 알루 봄봄이네 pemdem Baca kan apa kok ya? Ya ada. 그러고 뭐 클래스 나 그냥 아마 시래네 Kenali. 너 너기 오렌텔 스쿨기 너너이 클래스 기 Oh lupa tu dah. Angang lupa ang ke cancer ba hay ba ni? 그래 와 해. Lupa ang ke. No. Baru. 한글에 누나 그러나 해오네 그래 오는데 그거 아니야 너너이 스쿨기 뭐 클래스 weh ada weh 가만 시리 나 mau yang tak pasal ada kan lagi ke komputer ni sini ada lu saya Ay ito bisa rawan pada tu sila ni. Magi alin. Sige bo. Kaya ka sa katang ka tawag ka sa hinjang ram hawe betul saning. Sungja malu ni. nó học gì chăng Koi huwag ni hangam macam Sarap kung masulang kasi. paano mo sa atin siya Sarap kung masulang. Mainan ni sinian borase lepas sila semai thada reda na ngai sila thada reda na mathak tuga borate mathak tuga so tum suli uni hau Hawi niya. na hau dai Polawai je kangsal dia ni ha ndo fry rồi sẽ polawai je hala jing ji kai ndo fry Papa. Lúc sau đấy mẹ mình cho tôi nhỉ. Tôi đi mẹ mình cho tôi này đường thang tôi mẹ mình cho sao. anh tự tên đây vậy lâu rồi anh cái video nào ra Hawi. Papa tayo yung ama ani ako mali mga doktor ni panjari. Macam malu ni panjari. Siya. Manam chen video oy de. Siya mamangalaw ba dito niya? 그게 말하면 되네 그래도 저 상대 내보는 훔친다 봐 Manam chen lay 짱이 tayo. 정말 한가 봐 이렇게 가야 돼 Maning pupada manam chen lay design de. hay lấy bắp đi anh đi gặp tăng ra thả tôi cái danh đầu vào đi nhỉ lấy bắp kìa Nakam chen kare. Matum ni nghe. Tôi biết lebih duit masih ngarang ja hau de nang hau de. 안녕 와나 이거 Angang. 뭐 맛이 내가 이제 뭐 가서 그냥 Ni lay si de. Ni lay bude thadu yo. thì xin em Siya tayo. anh làm cái gì Hau de. 뭐로 이제 하는 게 nước tôi Video orang
짝지 가 띄워 그래. 좀 Anh không có đem đâu một bán. 그래. Tôi mang đâu đâu đâu. Đâu đâu đâu. 네. mau 한가 mau 좀 네가 mau 잘만가 좀 작마디. Ông ấy hiểu đấy. 아, 제 로이나 피자 너미 허래. Cái xa tôi mà nấu nấu ăn ấy. Mày xa rồi không có cái lồng như thế. 자, 이 정자 하고 또. Mình mới xin vô. Trong chạc có hấp á. Cái mà thiền xẹo. Xem nào. Mà đúng mà tông bạc mà mình một tông bạc. Sẽ bỏ trùng thong à má. Để khôi mà thiền sẽ giảm hay papar su yào đấy. Nga ataw pa su yào đấy. Ibani sak saruk ka. Saba hầu ra huzik. Ngắn để chắc của rồi. No, No, nó tin no, là. 이거 왜 좀 많이 먹냐? Thành nó rồi bạn. 짜 먹달래. Lâu rồi. Bây giờ đấy. Trên chú lâu. Nó sắc hẳn đó. 먹달래. 뺀벌게요. 왜냐면 원래 내가 우리 다 너무 잘해. Kia cheese. 미세지. Này đây là. 이거 Khá là lấy kiểu. 아빠라. जो मैंने क्या था कि मैं इतना सारा खाना परोस के दिया ये भी मैंने हाथ से ज्यादा खाया जब यार Đây là trái lạc của độ ui gì nhỉ? Giảm cái giặc rồi giảm mới giảm đẹp. Xem. thank you all you Chắc tôi đùa cái tấc hấp có dòng là một đồ xào tôi nhỉ? Không gì đâu. Lưới cũng sẵn rồi. Áo ấy. La là nuôi mai chứ. Thôi có. 찰리 들어 Cái của quân. 그거 이거 카이스야 Nó. Hay cho tùng áo là món. Dùng chứ đâu này.
मूवी दे दी मौसम की पहली बारिश का है ना क्या रोमांटिक हो है ना ये लाइफ तो हो मदद नहीं ना बाय बाय हेलो Kang Hachi video Kang Hachi mukbang nung tubuan na Kang sa ngayon मैं काम शो का नहीं तो यार Kang do mapanda niya mình chỉ mình lấy được nung ta về nữa mấy con đèn à phải thôi à काम मेरा चोटिंग अजी इंग विंटर से ꯑꯌꯨꯛꯇ ꯈꯝꯅꯨꯅ ꯃꯧꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯂꯣꯛꯇꯥꯛꯇꯒꯤ ꯀꯝꯕꯣꯡ ꯑꯗꯨ ꯊꯤꯗꯨꯅ ꯀꯝꯕꯣꯡ ꯈꯔ ꯊꯤꯔꯨꯔꯒ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯍꯜꯂꯛꯄꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯥꯏꯊꯛꯄꯅ ꯅꯤꯡꯊꯧ ꯃꯅꯥꯏ ꯁ꯭ꯇ꯭ꯔꯦꯁ ꯂꯧꯅꯨ ꯅꯁꯥꯗ ꯇꯞꯅ ꯍꯥꯏ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯥꯏꯊꯛꯄ ꯑꯃꯅ ꯈꯝꯅꯨꯒ ꯊꯦꯡꯖꯟꯅꯕꯗꯒꯤ ꯈꯝꯅꯨ ꯑꯗꯨ ꯊꯦꯡꯖꯤꯟꯕꯤꯗꯨꯅ ꯈꯝꯅꯨ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯊꯥꯔꯣ ꯑꯣꯟꯗꯨꯅ ꯂꯩꯃꯥꯏꯊꯛꯇ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯈꯤꯔꯝꯃꯤ ꯈꯝꯅꯨ ꯑꯗꯨ ꯄꯣꯔꯤꯕ ꯃꯧꯄꯥ ꯑꯗꯨ ꯀꯞꯂꯛꯇꯨꯅ ꯊꯔꯣ ꯇꯥꯕꯗ ꯀꯩꯅꯣ ꯃꯥꯅ ꯄꯥꯏꯔꯛꯄ ꯄꯣꯠꯇꯨꯗꯤ ꯊꯔꯣ ꯇꯥꯕꯗꯨꯅ ꯊꯔꯣ ꯇꯥꯈꯤ ꯑꯗꯨꯒ ꯑꯗꯨꯗ ꯃꯥꯅ ꯈꯝꯅꯨꯅ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯝꯕꯣꯡ ꯑꯗꯨ ꯂꯩꯃꯥꯏꯊꯛꯇ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯈꯤ ꯁꯤꯝꯄꯜ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤ ꯃꯁꯥꯒꯤ ꯆꯩꯅꯥ ꯑꯗꯨ ꯊꯧꯁꯥꯗꯨꯅ ꯃꯍꯥꯛꯅ ꯀꯞꯂꯤꯕ ꯃꯧꯄꯥ ꯑꯗꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯥꯏꯊꯛꯄꯒ ꯍꯥꯏꯗꯕꯁꯨ ꯌꯥꯏ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯝꯅꯨꯒꯤ ꯍꯥꯛꯇꯛ ꯍꯥꯏꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯈꯝꯅꯨꯒꯤ ꯃꯔꯥꯜꯇꯅ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯑꯗꯨ ꯃꯣꯠꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯆꯩꯕꯇ ꯅꯠꯇꯅ ꯃꯈꯨꯕꯥꯛꯅ ꯈꯝꯅꯨꯕꯨ ꯊꯥꯔꯝꯃꯤ ꯊꯥꯔꯝꯂꯒ ꯇꯟꯅ ꯆꯠꯈꯤ ꯀꯃꯥꯏ ꯍꯥꯏꯗꯣꯏꯕ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯅ ꯈꯝꯅꯨꯇꯒꯤ ꯃꯔꯥꯜꯅꯤ ꯍꯥꯏꯗꯨꯅ ꯈꯝꯅꯨꯇꯒꯤ ꯃꯔꯥꯜꯅ ꯃꯐꯤ ꯑꯗꯨ ꯃꯣꯠꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯕꯇ ꯅꯠꯇꯅ ꯃꯈꯨꯕꯥꯛꯅ ꯈꯝꯅꯨꯕꯨ ꯊꯝꯂꯒ ꯇꯟꯅ ꯆꯠꯈꯤ ꯑꯗꯨꯒꯩ ꯃꯇꯥꯡ ꯑꯗꯨꯗ ꯈꯝꯅꯨꯅ ꯃꯍꯥꯛꯀꯤ ꯃꯥꯏ ꯈꯨꯠꯇꯣ ꯑꯊꯥꯕ ꯖꯒꯥꯗꯣ ꯄꯥꯏꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯍꯥꯏꯕ ꯑꯗꯨ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯄꯤ ꯃꯇꯨꯝ ꯁꯤꯟꯊꯖꯔꯤꯕ ꯈꯝꯅꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯕ ꯉꯝꯍꯧꯗꯦ ꯑꯁꯨꯝꯅ ꯆꯩꯅꯥ ꯐꯪꯕ ꯃꯐꯝꯗꯨꯗ ꯊꯣꯠꯂꯕ ꯃꯈꯨꯠꯅ ꯅꯥꯟꯖꯔꯒ inverted comma start 또 하이드도 자이네 시바우도 코마도 바우다 닝상모 만다 우리 접비도 알레이베로 만다 우리 ꯑꯩꯈꯣꯏ ꯄꯥꯝꯕꯤꯒꯤꯗꯣ ꯑꯩꯈꯣꯏ ꯄꯥꯝꯕꯤ ꯃꯅꯤꯡꯗ ꯄꯥꯝꯕꯤ ꯑꯅꯤ ꯂꯩꯔꯝꯕꯗꯣ ꯁꯤꯗꯕꯗꯣ
ꯐꯅ ꯌꯥꯝꯗꯤ ꯊꯣꯛꯏꯅꯤ ꯍꯥꯏꯐꯦꯠ ꯌꯥꯝꯃꯤꯁꯦ ꯀꯤꯂꯣ ꯑꯃꯨꯛ ꯑꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯀꯤꯂꯣ ꯍꯦꯟꯒꯗ꯭ꯔꯥ ꯀꯤꯂꯣ ꯑꯍꯨꯝꯃꯨꯛ ꯑꯣꯏꯅꯤ ꯂꯨꯝꯃꯤ ꯈꯔ ꯆꯞꯄ ꯊꯝꯒ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝꯗꯩ ꯆꯠꯄꯩꯅꯤ ꯃꯥꯟꯗꯧ ꯑꯗꯣ ꯆꯤꯠꯁꯨ ꯅꯥꯟꯊꯔꯤꯕ ꯃꯔꯨꯁꯦ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯦꯕ ꯄꯤꯛꯄꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯩꯈꯣꯏ ꯎꯔꯤꯁꯨꯅꯦ ꯁꯨꯃꯥꯏꯅ ꯍꯋꯥꯏꯁꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯆꯥꯔꯛꯇ꯭ꯔꯤꯗ ꯁꯤꯒ ꯂꯥꯛꯄꯗꯩ ꯆꯥꯔꯦ ꯎꯔꯤꯁꯤꯁꯨꯅꯦ ꯃꯔꯨꯁꯦ ꯁꯨꯃꯥꯏꯅ ꯆꯞꯄꯒ ꯅꯨꯡꯗꯥꯡꯗ ꯇꯤꯡꯉꯝꯃꯒ ꯑꯗꯩ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯒ ꯑꯩ ꯃꯀꯨꯗꯣ ꯈꯣꯛꯇꯣꯛꯑꯒꯅꯦ ꯊꯣꯡꯉ ꯆꯥꯗꯣꯏꯅꯦꯕ ꯁꯤꯁꯨ ꯍꯋꯥꯏ ꯑꯃ ꯍꯥꯎꯋꯤ ꯁꯤꯡꯒ ꯍꯥꯞꯆꯤꯜꯂꯒꯅꯦ ꯍꯥꯎꯋꯤ ꯁꯤꯁꯨ ꯐꯖꯅ ꯁꯤꯒ ꯂꯥꯛꯄꯗꯩ ꯆꯥꯔꯦ ꯃꯥꯟꯗꯧꯅ ꯀꯟꯅ ꯆꯞꯄꯤꯁꯤꯗ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯩ ꯆꯠꯄꯩꯅꯤ ꯃꯥꯟꯗꯧ ꯄꯥꯆꯞꯁꯤꯒꯤ ꯃꯈꯨꯠꯁꯦ ꯍꯥꯏꯗꯤ ꯎꯔꯤꯁꯦ ꯄꯤꯛꯄꯅꯤꯅꯅꯦ ꯅꯥꯟꯊꯣꯛꯏꯕ ꯁ꯭ꯂꯤꯞ ꯆꯥꯔꯤꯕ ꯃꯔꯨ ꯆꯥꯎꯔꯗꯤ ꯐꯕ ꯇꯣꯉꯥꯟ ꯇꯥꯒꯗꯕ ꯁꯦ ꯍꯌꯦꯡ ꯊꯣꯡꯕ ꯅꯨꯃꯤꯠꯇ ꯎꯠꯂꯛꯀꯦ ꯀꯃꯥꯏꯅ ꯇꯧ ꯃꯤ ꯀꯌꯥꯅꯤ ꯆꯪꯗꯣꯏꯅꯣ ꯈꯪꯗꯦ ꯂꯣꯏꯕꯗ